ngarang ahing ngang khalawai da kuki militantsing na nongmay round kaya marum kapsilakre pawasi ngasi nung tilfong kiba kang laypaki mayra pawsi dagi lakwat 7 ngarang numidang pung 8 minute ni fuga mga rom taba matamdang ngang khalawai maning lekay da kuki militantsing na nongmay round ni purom kapsilakre laibak fabadi nongmay kapsilak paduda asoga panamade misi mina amata yaw kiba layti haire pawsi asina fangba pawgi matungin na de kuki militantsing na ngang khalawai gi maning thang basarukta layba Khoirentak kanga thai kuki khullom dagi ngang khalawai maning lekai tamna nongmai round yankhai rom hen na kapsilakhe nongmai kapsilak paduda LMG gumba phaba makhalgi khulai sing sizinaduna kapsilak pagi khudam su phangba ngamkhe nongmai kapsilak paduda khulngak pa khunja volunteer sing na handuna nongmai kap khiba leite paw asina hai nongmai kapsilak paduda khunja sing na pendaba dagi khulngak pa sing ga mai kay adom da changsin gi haina tawbada mafam aduda ngak sen bagi leidiba Sikh regiment gi kangbuna Siren khonglaga Casper ama thaujilaktuna khunja singna changsingadaba lambi da thatchinduna thamkhe Sikh regiment gi kangbu na chathaki ba thawong adubu khunja singna pendaba phongdok narakle loina na masigi matang da mugan na ngarang numidang kuki militant singna nongmai kapsilakhidre adubu ngang khalawai gi maning thangba khoirentak kanga thai haidiba kuki khulsing asida kuki militant sing khutling duna leire haibagi khudam nongmai kapsilakliba duna mayek sengna takle Maduna Manipur laingang na mafam adudagi kuki militant sing takthok piduna khunja sing leitana lehenna ba thabak paikhat pi yuha ire